ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯨ ꯈꯥꯏꯗꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟꯗ ꯆꯞ ꯆꯥꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ꯫ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯌꯥꯛꯅ ꯁꯥꯔꯤ꯫ ꯅꯨꯄꯥꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯄꯛꯆꯥꯎꯅ, "ꯏꯇꯥꯎ, ꯅꯪꯒꯤ ꯀꯕꯨꯛꯂꯩ ꯍꯥꯏꯕꯤ ꯁꯨꯔ ꯀꯥꯏꯕꯤꯁꯦ ꯂꯥꯛꯏꯇꯣ ꯑꯥꯗ." ꯇꯣꯝꯕꯨꯡꯅ, "ꯃꯥ ꯉꯁꯤ ꯅꯨꯡꯉꯥꯏꯇꯣꯔꯤꯕꯅꯤ." "ꯅꯠꯇꯦ ꯏꯇꯥꯎ, ꯅꯪ ꯁꯣꯝꯗ ꯈꯜꯂꯨꯅꯦ. ꯑꯩꯒ ꯀꯣꯏꯅꯅ ꯅꯨꯄꯥ ꯑꯃꯒ ꯅꯍꯥꯟ ꯏꯅꯦ ꯔꯥꯙꯦꯒꯤ ꯄꯣꯠꯐꯝꯗ ꯅꯣꯛꯇꯅ ꯅꯨꯄꯥꯗꯨꯒ ꯁꯤꯡꯖꯨꯒ ꯆꯥꯍꯧꯗꯅ. ꯅꯠꯇꯦ, ꯃꯥꯒꯤꯁꯤ ꯎꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯕ ꯑꯩꯉꯣꯟꯗ. ꯃꯥ ꯉꯁꯤꯗꯤ ꯀꯥꯏꯅꯔꯒꯦꯅ ꯂꯥꯛꯑꯕꯅꯦ ꯑꯩ. ꯃꯥ ꯈꯛꯇꯔꯣ ꯅꯨꯄꯤꯕꯣ? ꯑꯩꯁꯨ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯦ ꯀꯩꯅꯣ." "ꯏꯁ, ꯅꯁꯛꯃꯛꯅꯤ. ꯔꯥꯕꯣꯟꯒꯤ ꯃꯅꯥꯎꯄꯥ ꯃꯥꯟꯕ ꯅꯪꯅꯁꯨ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯦ ꯀꯥꯏꯅ. ꯆꯠꯊꯣꯛꯎꯅꯦꯍꯦ. ꯀꯥꯏꯅꯕ꯭ꯔꯥ ꯍꯥꯏꯁꯨ ꯀꯥꯏꯅꯔꯣꯏ ꯅꯣꯏꯅꯤꯅ ꯇꯧꯔꯤꯕ. ꯑꯗꯨꯅ ꯇꯥꯅꯤꯡꯗꯦꯕ ꯑꯩ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ. ꯇꯨ, ꯑꯁꯤꯗ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯂꯩꯔꯤꯗꯣ ꯅꯪꯒꯤ ꯁꯤꯗꯥ ꯁꯪꯕꯤꯁꯦ. ꯑꯦ, ꯅꯪꯅ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯔꯕ ꯃꯥꯜꯂꯤꯁꯤꯅ, ꯑꯗꯨꯒ ꯅꯪꯒꯤ ꯊꯣꯏꯆꯥꯅ ꯆꯨꯝ ꯃꯌꯥꯡ ꯀꯪꯕꯤꯔꯕ ꯃꯥꯜꯂꯤꯁꯤꯅ ꯑꯃꯨꯛ. ꯇꯨ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯃꯥꯒꯤ ꯁꯤꯇꯥ ꯁꯪꯕꯤꯗꯒ ꯁꯤꯗ ꯌꯥꯄꯣꯟꯇꯦ. ꯑꯁꯤꯗꯕꯨ ꯀꯥꯏꯅꯔꯅꯤ. ꯆꯠꯂꯨꯅꯦꯍꯦ ꯏꯀꯥꯏ ꯈꯪꯗꯕ. ꯅꯃꯥꯏꯗꯨꯗ ꯍꯧꯖꯤꯛ ꯐꯥꯛ ꯅꯧꯁꯤꯟꯕꯤꯔꯛꯀꯅꯤ. ꯑꯩꯒꯤ ꯊꯣꯏꯆꯥꯗꯒ ꯆꯨꯝ ꯃꯌꯥꯡ ꯀꯪꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ. ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯀꯩꯝ ꯇꯧꯕꯤꯗ꯭ꯔꯕꯅꯤꯀꯣ. ꯑꯇꯣꯞꯄꯗ ꯀꯣꯏꯔꯝ ꯄꯛꯆꯥꯎꯏꯗꯤ ꯈꯪꯍꯟꯒꯗꯕꯅꯤ." "ꯑꯥꯏ, ꯅꯪ ꯑꯗꯩꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ. ꯅꯠꯇꯦ, ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯁꯤꯗꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ. ꯍꯣꯔꯦꯟ ꯅꯥꯟꯅ ꯕꯤꯗꯥꯏ ꯇꯧꯅꯔꯀꯥꯟꯗ ꯂꯦꯝꯅ ꯎꯀꯨꯗ ꯐꯝꯃꯒ ꯁꯤꯗ ꯁꯦꯝꯃꯤꯅꯤꯄꯥ ꯅꯪꯕꯣ." "ꯍꯣꯏꯅꯦ, ꯅꯣꯏ ꯁꯤꯗ ꯁꯪꯕꯤꯒ ꯕꯤꯗꯥꯏ ꯊꯥꯅꯕ ꯂꯣꯏꯕꯒ ꯅꯪꯒ ꯑꯩꯒꯁꯨ ꯈꯠꯅꯕ꯭ꯔꯥ ꯐꯨꯅꯕ꯭ꯔꯥ ꯑꯃ ꯂꯩꯔꯤꯕꯅꯤ. ꯀꯥꯎꯈꯤꯅꯨ. ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯇꯧꯒꯦꯁꯨ ꯌꯥꯏꯅꯦ." ꯇꯣꯝꯕꯨꯡꯅ, "ꯅꯪꯒꯤ ꯅꯨꯄꯤ ꯆꯨꯝ ꯃꯥꯟꯕꯤ ꯁꯤꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯈꯠꯅꯁꯦ ꯍꯥꯏꯁꯦ. ꯈꯠꯅꯕ ꯐꯨꯅꯕ ꯍꯥꯏꯁꯤꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯅꯤ. ꯃꯁꯤꯒꯤ ꯀꯕꯣꯛ ꯄꯣꯛꯄꯤ ꯀꯕꯣꯛ ꯂꯩꯁꯤꯒꯅꯦ ꯕꯤꯗꯥꯏ ꯇꯧꯅꯈꯤꯒꯦ, ꯑꯗꯨꯒ ꯂꯝꯄꯥꯛꯇ ꯂꯦꯝꯅ ꯐꯨꯅꯁꯤ. ꯌꯥꯕ ꯅꯠꯇ꯭ꯔꯣ?" ꯇꯣꯝꯕꯨꯡ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯛꯆꯥꯎꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯖꯤꯜꯂꯤ꯫ ꯄꯛꯆꯥꯎꯅ, "ꯍꯧꯖꯤꯛ ꯑꯣꯏꯅ ꯇꯧꯁꯤꯅꯦ. ꯃꯤꯀꯤ ꯊꯤꯒꯤ ꯊꯕꯛꯇꯨꯗꯤ ꯌꯥꯗꯦꯅꯦ ꯑꯩꯈꯣꯏꯗꯤ." ꯄꯛꯆꯥꯎꯁꯨ ꯑꯃꯨꯛ ꯄꯣꯞ ꯊꯥꯖꯤꯜꯂꯤ꯫ "ꯑꯩꯗꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯦ." ꯇꯣꯝꯕꯨꯡꯅ, "ꯑꯥꯏ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯗ ꯅꯪ ꯁꯣꯔꯥꯔꯦꯟꯗꯤ ꯌꯧꯔꯣꯏꯗꯅ. ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ. ꯅꯪꯒꯤ ꯇꯥꯟ ꯀꯥꯏꯕꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛꯇ ꯇꯧꯔꯛꯈꯤꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯑꯩ ꯅꯨꯄꯤꯁꯦ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯕꯤꯗꯥꯏ ꯇꯧꯔꯒꯦꯅ ꯂꯥꯛꯄꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯐꯔꯛ ꯐꯨꯔꯛꯈꯤꯅꯣ. ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ. ꯀꯆꯪ ꯂꯝꯄꯥꯛꯇ ꯉꯥꯏꯈꯣꯅꯤꯄꯥ. ꯑꯥꯗꯩꯁꯦ ꯑꯩꯗꯤ ꯎꯕꯨ ꯎꯔꯨꯗꯦ. ꯅꯣꯏ ꯆꯨꯝꯗꯣ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯗꯒꯤꯗꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯑꯅꯤ. ꯇꯁꯦꯡꯅ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯁꯥꯎꯅꯕꯅꯤ. ꯁꯥꯎꯅꯨ ꯏꯇꯥꯎ. ꯑꯁꯦꯡꯕ ꯃꯥꯟꯕꯁꯤꯗ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ. ꯅꯪꯒꯤꯁꯨ ꯅꯣꯏ ꯁꯤꯗꯥ ꯁꯪꯕꯤꯁꯦ ꯂꯥꯛꯏꯇꯣ." ꯅꯨꯄꯥ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯎꯈꯣꯡ ꯑꯃꯗ ꯉꯥꯏꯔꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯁꯠꯄꯤꯁꯤꯜꯂꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯆꯥꯅ, "ꯏꯇꯥ ꯀꯕꯣꯛꯂꯩ, ꯅꯣꯏ ꯇꯥ ꯇꯣꯝꯕꯨꯡꯁꯦ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟꯗ ꯆꯞ ꯆꯥꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯅꯪ ꯎꯅꯕꯒꯤ ꯃꯇꯝ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ?" ꯀꯕꯣꯛꯂꯩꯅ, "ꯏꯇꯥ, ꯑꯩꯁꯨ ꯃꯥ ꯉꯁꯤꯗꯒꯤ ꯕꯤꯗꯥꯏ ꯊꯥꯅꯔꯒꯦꯅ ꯆꯞ ꯌꯨꯡꯅ ꯊꯣꯛꯂꯛꯑꯕꯅꯤ." "ꯀꯩꯅꯣ ꯏꯇꯥ, ꯅꯣꯏ ꯑꯅꯤꯒꯤ ꯄꯛꯇꯕ ꯋꯥꯗꯣ ꯍꯧꯔꯛꯑꯕ ꯑꯃꯨꯛ? ꯏꯇꯥ, ꯅꯪꯁꯨ ꯈꯜꯂꯨꯅꯦ. ꯅꯣꯏ ꯇꯥ ꯄꯛꯆꯥꯎꯅ ꯅꯨꯄꯤ ꯑꯃꯒ ꯂꯝꯕꯤꯗ ꯅꯣꯛꯇꯅ ꯆꯠꯃꯤꯟꯅꯕ ꯎꯔꯒ ꯅꯪ ꯀꯔꯤ ꯐꯥꯎꯅꯤ?" "ꯑꯁ, ꯑꯩ ꯏꯁꯥꯁꯤ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯃꯗꯨꯒꯤ ꯋꯥꯗꯣ." "ꯑꯩ ꯃꯤꯡ ꯄꯜꯂꯒ ꯍꯥꯏꯔꯛꯀꯅꯨ ꯏꯇꯥ." "ꯏꯇꯥ, ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡ ꯈꯛ ꯄꯜꯂꯒ ꯍꯥꯏꯕꯅꯤ. ꯃꯗꯨꯗ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯅꯤ. ꯑꯩꯗꯤ ꯏꯃꯤꯠꯁꯤꯅ ꯎꯔꯛꯄ. ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤ ꯈꯜꯂꯨꯅꯦ ꯏꯇꯥ ꯅꯪꯁꯨ." "ꯑꯁ, ꯀꯩꯅꯣ ꯏꯇꯥ, ꯃꯥꯗꯤ ꯌꯥꯝ ꯉꯝꯃꯤꯅ." "ꯑꯗꯨꯅꯦ, ꯑꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯀꯥꯏꯅꯔꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯕꯅꯤ ꯏꯇꯥ. ꯃꯥꯗꯔ ꯅꯨꯄꯥꯁꯦ? ꯑꯩꯒꯤꯁꯨ ꯅꯨꯄꯥ ꯋꯥꯠꯇꯦ ꯀꯩꯅꯣ. ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯃꯥ ꯈꯛꯇꯔꯣꯕ ꯅꯨꯄꯥꯁꯦ? ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯑꯗꯤ ꯏꯇꯥꯗꯤ ꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ. ꯑꯐꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯒ ꯏꯇꯥꯒꯤ ꯈꯨꯗꯣꯝꯕꯤꯗ ꯍꯌꯦꯡꯒꯨꯝꯅ ꯎꯡꯗꯨꯅ ꯇꯣꯡꯍꯟꯗꯨꯅ ꯊꯝꯃꯣ ꯏꯇꯥ." ꯀꯕꯣꯛꯂꯩꯅ, "ꯍꯣꯏ ꯏꯇꯥ ꯊꯣꯏꯆꯥ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯇꯥ ꯄꯛꯆꯥꯎ ꯋꯥꯇꯣꯟ ꯃꯥꯟꯕꯗꯨꯁꯨ ꯆꯦꯛꯁꯤꯟꯖꯍꯧꯀꯣ ꯏꯇꯥ. ꯃꯣꯏ ꯑꯅꯤꯗꯤ ꯊꯥꯏꯅꯗꯒꯤ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯄꯨꯜꯂꯛꯄꯅꯤ. ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯅ
ꯆꯦꯛꯁꯤꯜꯂꯨꯀꯣ ꯏꯇꯥ ꯅꯪ ꯄꯪꯒꯅꯨ ꯍꯥꯏꯁꯤꯅꯤ ꯅꯪ ꯏꯇꯥ ꯀꯕꯣꯛꯂꯩ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯃꯤ ꯏꯇꯥ ꯅꯪꯕꯣ ꯑꯗꯨꯅꯤ ꯏꯇꯥ ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯁꯤꯅꯤ ꯇꯨ ꯑꯁꯤꯗ ꯂꯩꯔꯦ ꯅꯈꯣꯏ ꯇꯥ ꯇꯣꯝꯕꯨꯡ ꯑꯁꯤ ꯃꯥ ꯅꯨꯡꯉꯥꯏꯗꯣꯔꯤꯕꯅꯤ ꯉꯁꯤ ꯅꯈꯣꯏꯒꯤꯁꯨ ꯋꯥꯇꯣꯟ ꯃꯥꯟꯈꯩ ꯂꯩꯔꯤ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯔꯦ ꯇꯨ ꯏꯇꯥ ꯏꯁ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯨꯗ ꯏꯇꯥ ꯍꯥꯏꯔꯤꯅꯦ ꯑꯩꯒꯤꯁꯦ ꯌꯥꯝ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯅꯪꯁꯨ ꯎꯅꯍꯧꯔꯣ ꯑꯩꯁꯨ ꯃꯁꯤꯒꯤ ꯍꯨꯏꯁꯦ ꯋꯥ ꯆꯞ ꯆꯥꯅ ꯉꯥꯡꯅꯔꯨꯈꯤꯒꯦ ꯀꯕꯣꯛꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯣꯡꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯏ ꯊꯣꯏꯆꯥꯁꯨ ꯎꯅꯔꯤ ꯄꯛꯆꯥꯎꯒ ꯀꯕꯣꯛꯂꯩ ꯃꯆꯤꯟꯗꯣ ꯀꯕꯣꯛ ꯄꯣꯛꯂꯤ ꯉꯁꯤꯗꯤꯅꯦ ꯅꯪꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯦꯅ ꯂꯥꯛꯑꯕꯅꯦ ꯑꯩ ꯀꯔꯤꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯍꯥ ꯇꯣꯝꯕꯣꯡꯅ ꯀꯔꯤ ꯅꯪꯅ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯑꯒ ꯋꯥ ꯆꯥꯎꯅ ꯆꯥꯎꯅꯒ ꯉꯥꯡꯕ ꯁꯥꯔꯗꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯊꯤ ꯏꯊꯤꯈꯩ ꯅꯨꯄꯥꯗꯁꯨ ꯌꯥꯝ ꯆꯣꯞꯄꯤꯁꯦ ꯅꯨꯄꯥꯗ ꯆꯣꯞꯄꯤꯕ ꯅꯨꯃꯤꯠꯇꯣ ꯉꯁꯤ ꯀꯣꯊꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯀꯔꯤ ꯑꯩꯒꯤ ꯍꯥꯟꯅ ꯀꯣꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯃꯀꯨ ꯑꯁꯤꯕ ꯃꯥꯟꯕ ꯅꯨꯃꯤꯠꯇꯣ ꯍꯥꯟꯅ ꯀꯣꯊꯣꯛꯄꯤꯒꯦ ꯅꯁꯛꯇꯨꯒ ꯐꯖꯕꯅ ꯁꯥꯔꯤꯕ ꯏꯃꯨ ꯃꯨꯈꯩ ꯃꯨꯕꯒ ꯇꯧꯈ꯭ꯔꯅꯤ ꯋꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯃꯁꯤꯗꯩꯁꯤꯗ ꯐꯖꯕ ꯄꯥꯈꯪꯒ ꯁꯥꯔꯗꯅ ꯑꯩꯅꯒ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯗꯅ ꯀꯣꯏꯅꯕ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯇꯨꯝꯕ ꯃꯥꯟꯕ ꯋꯥꯈꯜꯗꯨꯅꯒ ꯍꯥ ꯀꯔꯤꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯥꯟꯕꯤ ꯅꯪꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯗꯅ ꯑꯩꯅꯒ ꯌꯥꯝ ꯈꯣꯏꯗꯥꯗꯅ ꯅꯨꯡꯁꯤꯕꯒ ꯃꯥꯜꯂꯨꯔꯕꯕ ꯅꯁꯛꯇꯨꯅ ꯏꯊꯤ ꯏꯊꯤꯈꯩ ꯅꯆꯤꯟꯗꯨꯅ ꯀꯕꯣꯛꯇꯒꯤ ꯍꯦꯟꯅ ꯄꯣꯛꯈꯩ ꯅꯆꯤꯟꯃꯛꯅꯦ ꯔꯥꯕꯣꯟꯒꯤ ꯃꯆꯟꯅꯨꯄꯤ ꯁꯨꯕꯔꯅꯦꯈꯥꯒꯤ ꯃꯆꯤꯟ ꯏꯃꯥꯟ ꯃꯟꯈꯩ ꯅꯪꯁꯦ ꯅꯨꯄꯥ ꯀꯅꯥꯝꯇ ꯍꯥꯏꯕꯤꯗ꯭ꯔꯦꯅ ꯑꯩꯅ ꯑꯗꯨ ꯀꯣꯏꯅꯈꯤꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯅꯃꯪꯃꯛꯇꯗ ꯅꯨꯄꯤ ꯑꯃꯒ ꯀꯦꯟꯅꯔꯒ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯕ ꯅꯨꯄꯥꯅꯤꯀꯣ ꯑꯩꯁꯦ ꯀꯞꯅꯤ ꯈꯪꯗ꯭ꯔꯤ ꯋꯥꯖꯥꯎꯒ ꯉꯥꯡꯗꯅꯒ ꯇꯧꯔꯤ ꯀꯔꯤ ꯅꯪꯅ ꯁꯛꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯥꯏꯒꯁꯦ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯒ ꯅꯣꯡꯇꯒ ꯌꯦꯡꯖꯗ꯭ꯔꯣ ꯅꯃꯥꯏꯁꯦ ꯏꯃꯨ ꯃꯨꯈꯩ ꯀꯥꯛꯐꯩ ꯃꯥꯟꯕ ꯅꯪꯅꯁꯨ ꯈꯨꯜ ꯄꯨꯝꯕꯒꯤ ꯐꯖꯕꯤ ꯁꯛꯇ ꯋꯥꯗ꯭ꯔꯕ ꯑꯩꯉꯣꯟꯗꯁꯨ ꯎꯁꯤꯠꯇꯅꯒ ꯉꯥꯡꯕ ꯁꯥꯔꯗꯅ ꯅꯪ ꯈꯛꯇꯔꯣ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯍꯥ ꯑꯩꯁꯤꯕꯨ ꯅꯪ ꯈꯛꯇꯗ ꯂꯩꯒꯗꯕ ꯅꯨꯄꯤꯒ ꯃꯥꯜꯂꯨꯔꯕ꯭ꯔꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯥꯡꯃꯛꯇꯗ ꯅꯨꯄꯥ ꯑꯃꯒ ꯁꯤꯡꯖꯨ ꯆꯥꯔꯒ ꯂꯦꯟꯅꯕ ꯉꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯁꯦ ꯀꯥꯎꯔ ꯃꯥꯜꯂꯤꯅꯤ ꯅꯪ ꯐꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯕ ꯑꯊꯤꯕ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯎꯠꯂꯛꯀꯅꯨ ꯂꯣꯏꯅꯔꯤꯕꯅꯤ ꯉꯁꯤꯗꯒꯤ ꯅꯪ ꯑꯉꯥꯡꯗꯒ ꯄꯥꯎ ꯊꯥꯔꯛꯄꯒ ꯌꯥꯔꯣꯏ ꯊꯥꯔꯤꯕ ꯅꯃꯥꯏꯗꯣ ꯊꯥꯡꯖꯧꯅ ꯌꯦꯟ ꯀꯛꯄꯗꯧꯅꯅꯦ ꯁꯣꯏꯗꯠꯀꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯍꯣꯏꯅꯦ ꯍꯦ ꯑꯊꯤꯕꯤ ꯅꯆꯤꯟ ꯑꯗꯨ ꯀꯟꯕꯤ ꯅꯪꯉꯣꯟꯗꯒ ꯌꯥꯝ ꯍꯩꯖꯟ ꯎꯟꯖꯕ ꯅꯨꯄꯥꯒ ꯃꯥꯜꯂꯨꯔꯕ ꯑꯩꯁꯤꯕꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯕꯅꯤ ꯏꯇꯥꯎ ꯄꯛꯆꯥꯎꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤꯗꯣ ꯐꯖꯕꯅꯤꯗ ꯃꯗꯨ ꯑꯣꯏꯅ ꯂꯨꯝꯃꯨꯕꯅ ꯐꯔꯅꯤ ꯀꯕꯣꯛꯂꯩ ꯇꯣꯝꯕꯣꯡꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯗꯠꯂꯤ ꯍꯥꯏ ꯁꯦꯝꯕ꯭ꯔꯥꯡ ꯃꯥꯟꯕꯤ ꯊꯥꯗꯣꯛꯎꯅꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯉꯨꯅꯦ ꯕꯤꯗꯥꯏ ꯊꯥꯅꯔꯝꯗꯥꯏꯁꯤꯗ ꯀꯧꯖꯦꯡ ꯃꯥꯟꯕ ꯅꯁꯝꯁꯦ ꯑꯩ ꯄꯦꯟ ꯑꯝꯇ ꯐꯣꯏꯗꯠꯂꯝꯒꯦꯗ ꯍꯩ ꯐꯩ ꯅꯪꯅ ꯑꯩ ꯁꯝꯁꯦ ꯐꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯅꯪꯒꯤ ꯐꯣꯏꯒꯦꯕ ꯑꯅꯤꯗꯣ ꯈꯨꯠ ꯌꯥꯎꯅꯔꯛꯄꯗꯨ ꯎꯕꯗ ꯊꯣꯏꯆꯥꯅ ꯇꯥ ꯄꯛꯆꯥꯎ ꯀꯕꯣꯛꯂꯩꯒ ꯇꯥ ꯇꯣꯝꯕꯣꯡꯒꯁꯦ ꯑꯃꯨꯛ ꯍꯧꯔ ꯃꯥꯜꯂꯦ ꯃꯣꯏ ꯑꯅꯤꯒꯤ ꯍꯨꯏ ꯍꯧꯗꯣꯛ ꯑꯣꯟꯕꯤꯁꯦ ꯑꯝꯇ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯄꯦꯜꯂꯕꯅꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯅꯪ ꯀꯥꯏꯅꯕ ꯉꯝꯂꯣꯏꯅ ꯇꯧꯔꯛꯑꯅꯤ ꯑꯅꯤꯁꯦ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯟꯗꯕ ꯍꯦꯛ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤ ꯑꯅꯤꯁꯦ ꯌꯥꯔꯤꯁꯦ ꯅꯪꯁꯨ ꯉꯥꯡꯕꯗꯤ ꯐꯩ ꯑꯁꯤ ꯑꯅꯤꯁꯦ ꯂꯥꯕ ꯅꯠꯇꯦ ꯈꯠꯅꯔꯤꯁꯦ ꯑꯃꯣꯡꯕ ꯂꯥꯕꯒꯅꯤ ꯈꯠꯅꯔꯤꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯐꯖꯕꯗ ꯂꯣꯏꯔꯦ ꯑꯝꯇ ꯏꯕꯥꯅꯤꯅ ꯈꯥꯝꯃꯨꯁꯤ ꯂꯥꯛꯑꯣꯕ ꯑꯅꯤꯗꯨꯁꯨ ꯀꯕꯣꯛꯂꯩꯒ ꯇꯣꯝꯕꯣꯡꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯕꯣꯛꯂꯩꯅ ꯎꯁꯤꯠꯇꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯕꯨ ꯔꯥꯕꯣꯟꯒꯤ ꯃꯆꯜ ꯁꯨꯕꯔꯅꯦꯈꯥꯒꯤ ꯃꯆꯤꯟ ꯃꯥꯜꯂꯦ ꯍꯥꯏꯈꯤꯗ꯭ꯔꯥ ꯅꯥꯏ ꯃꯤꯁꯣꯟꯅ ꯆꯨꯕꯤ ꯅꯪ ꯑꯃꯨꯛ ꯀꯟꯊꯠꯇꯣꯏꯅꯤ ꯌꯦꯡꯉꯨ ꯅꯪ ꯇꯣꯝꯕꯣꯡꯁꯨ ꯀꯕꯣꯛꯂꯩꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯀꯟꯊꯠꯂꯤ ꯃꯗꯨ ꯎꯕꯗ ꯄꯛꯆꯥꯎꯅ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯊꯣꯏꯆꯥꯅ ꯄꯦꯜꯂꯦꯗ ꯅꯠꯇꯦ ꯇꯥ ꯄꯛꯆꯥꯎ ꯑꯅꯤꯁꯦ ꯈꯥꯝꯗꯣꯛꯇ꯭ꯔꯗꯤ ꯉꯁꯤꯒꯤ ꯂꯣꯏꯅꯥꯏꯔꯔꯣꯏ ꯃꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯄꯤꯅꯕ ꯍꯥꯏꯔꯗꯤ ꯈꯥꯝꯗꯣꯛꯀꯦ ꯍꯨꯏ ꯍꯧꯗꯣꯡ ꯑꯅꯤꯁꯦ ꯄꯛꯆꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯣꯡꯅ ꯀꯕꯣꯛꯂꯩꯗ ꯆꯩꯗꯨꯅ ꯀꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯄꯛꯆꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯏꯇꯥꯎ ꯌꯥꯔꯤꯁꯦ ꯏꯇꯥꯎ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯏꯇꯥꯎ ꯊꯣꯏꯆꯥꯅ ꯇꯜꯂꯦꯗ ꯇꯥ ꯇꯣꯝꯕꯣꯡ ꯀꯕꯣꯛꯂꯩꯅ ꯈꯣꯏꯅꯤꯁꯦ ꯐꯖꯅ ꯏꯪꯅ ꯍꯥꯏꯅꯕ ꯌꯥꯕꯗꯨꯗ ꯃꯤ ꯃꯥꯡꯁꯤꯗ ꯇꯣꯝꯕꯣꯡꯅ ꯊꯣꯏꯆꯥ ꯅꯪꯗꯧꯅ ꯑꯃꯈꯛꯇ ꯂꯦꯞꯄꯝꯃꯒꯕꯨ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯨ ꯁꯥꯎꯔꯝꯒꯗ꯭ꯔꯕ ꯀꯩꯅꯣ ꯇꯥ ꯇꯣꯝꯕꯣꯡꯁꯨ ꯅꯍꯥꯟ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯅꯣꯛꯅꯣꯛꯇꯅ ꯆꯠꯍꯧꯋꯤꯅ ꯏꯇꯥ ꯀꯕꯣꯛꯂꯩꯅ ꯇꯝꯃꯤ ꯃꯗꯨꯗꯒꯤ ꯁꯥꯎꯗꯅ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯁꯥꯟꯅꯁꯦꯅ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯅꯤꯅ ꯎꯅꯩꯁꯤꯕꯣ ꯇꯣꯝꯕꯣꯡ ꯀꯕꯣꯛꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯕ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤꯒ ꯆꯠꯄ ꯎꯔꯤꯕ ꯅꯪꯗꯤ ꯅꯪꯅ ꯆꯠꯄꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯨꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯃꯁꯤ ꯇꯣꯝꯕꯣꯡꯅ ꯀꯕꯣꯛꯂꯩꯕꯨ ꯑꯃꯨꯛꯁꯨ ꯐꯤꯅꯥꯇꯨꯅ ꯀꯟꯒꯦ ꯇꯧꯔꯤ ꯑꯃꯨꯛꯁꯨ ꯄꯛꯆꯥꯎꯒ ꯊꯣꯏꯆꯥꯒꯅ ꯈꯥꯝꯖꯤꯜꯂꯤ ꯀꯕꯣꯛꯂꯩꯅ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯆꯠꯃꯤꯟꯅꯕ ꯍꯨꯔꯥꯟꯅ ꯅꯨꯄꯤ ꯀꯣꯏꯕ ꯃꯆꯤꯟ ꯊꯤꯕ
ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯥꯗꯤ ꯀꯣꯏꯔꯣꯏꯕ ꯑꯩ ꯀꯥꯏꯅꯔꯅꯤ ꯅꯪꯒ ꯕꯤꯗꯥꯏ ꯇꯧꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯐꯔꯤ ꯀꯩ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯆꯥꯝꯃꯃꯨꯛ ꯀꯩꯈꯥꯏꯒꯦꯁꯤꯗꯒꯤ ꯌꯥꯔꯦ ꯍꯦꯟꯅ ꯈꯣꯏꯕꯥꯅꯤ ꯑꯃꯅꯁꯨ ꯍꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯇꯥꯕꯛꯆꯥꯎ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯏꯔꯥꯡ ꯆꯦꯟꯕꯤꯗꯨꯒ ꯃꯈꯠꯀ ꯁꯝꯅꯗꯨꯅ ꯂꯝꯕꯤꯗ ꯆꯠꯍꯧꯕ ꯃꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯇꯥꯕꯛꯆꯥꯎ ꯑꯩꯗꯤ ꯅꯪꯅ ꯅꯨꯄꯥ ꯑꯃꯒ ꯏꯅꯦ ꯔꯥꯙꯦꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯍꯧꯏ ꯍꯥꯏꯅꯦ ꯅꯈꯣꯏꯒꯤ ꯍꯨꯏꯁꯤꯅ ꯀꯕꯣꯛꯂꯩ ꯇꯣꯝꯕꯨꯡꯗ ꯄꯩꯅ ꯌꯦꯡꯂꯒ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯇꯥꯕꯛꯆꯥꯎ ꯑꯗꯨꯗꯤ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯥ ꯏꯇꯩ ꯑꯍꯜ ꯂꯥꯛꯄꯗꯨꯗ ꯁꯤꯡꯖꯨ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯆꯥꯃꯤꯟꯅꯕꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯒ ꯁꯤꯡꯖꯨꯒ ꯆꯥꯃꯤꯟꯅꯕꯁꯤ ꯌꯥꯗ꯭ꯔꯕꯣ ꯍꯥ ꯇꯥꯕꯛꯆꯥꯎ ꯅꯪ ꯁꯣꯝꯇ ꯈꯜꯂꯨꯅꯦ ꯅꯪ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯔꯝꯃꯗꯤ ꯑꯩ ꯁꯥꯎꯔꯤꯁꯦ ꯁꯥꯎꯔꯝꯈꯤꯒꯗ꯭ꯔꯕ ꯂꯤꯟꯇꯦꯛ ꯃꯥꯟꯕꯤ ꯅꯪ ꯁꯣꯏꯁꯤꯅꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯀꯕꯣꯛꯂꯩ ꯑꯃꯨꯛꯁꯨ ꯇꯣꯝꯕꯨꯡꯒꯤ ꯃꯁꯝꯗꯨ ꯂꯥꯝꯂꯒ ꯐꯣꯏꯒꯦ ꯍꯦꯛ ꯇꯧꯏ ꯃꯗꯨꯗꯁꯨ ꯊꯣꯏꯆꯥꯅ ꯈꯥꯝꯖꯤꯜꯂꯤ ꯉꯥꯏꯈꯣꯏꯇ ꯅꯪ ꯈꯛ ꯑꯔꯥꯟꯕ ꯇꯥꯗꯣꯔꯤ ꯃꯤ ꯃꯁꯝ ꯐꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯁꯨ ꯅꯨꯄꯤꯒ ꯂꯝꯕꯤꯗ ꯆꯠꯍꯧꯏ ꯍꯥꯏꯗꯣ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯁ꯭ꯋꯥꯏꯗ ꯑꯉꯥꯎꯕꯤ ꯁꯥꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯏꯇꯥ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯇꯥ ꯇꯣꯝꯕꯨꯡꯗ ꯇꯣꯝꯕꯨꯡꯅ ꯊꯣꯏꯆꯥ ꯅꯪꯒꯤꯗꯨꯅ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯇꯥ ꯇꯣꯝꯕꯨꯡꯅ ꯅꯍꯥꯟ ꯅꯨꯄꯤ ꯑꯃꯒ ꯂꯝꯕꯤꯗ ꯆꯠꯍꯧꯕꯗꯣ ꯀꯔꯝꯕꯅꯣꯅꯦ ꯑꯩꯕꯨ ꯇꯣꯝꯕꯨꯡ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯒ ꯑꯣ ꯅꯤꯡꯁꯤꯡꯉꯤ ꯊꯣꯏꯆꯥ ꯂꯥꯟꯅ ꯎꯅꯨꯅꯦ ꯅꯣꯏꯕꯣ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯁꯤꯒꯤ ꯂꯤꯟꯇꯦꯛ ꯃꯥꯟꯕꯤꯁꯤꯅ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯎꯔꯝꯅꯤꯌꯦ ꯏꯁ ꯅꯪꯅ ꯆꯤꯟꯊꯤꯕꯗꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯌꯥꯔꯤꯁꯦ ꯅꯣꯏꯕꯥꯅꯤꯃꯛ ꯂꯥꯟꯅ ꯂꯧꯅꯔꯝꯕ ꯃꯌꯥꯝꯗꯣ ꯀꯧꯅꯈ꯭ꯔꯣ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯅꯤꯡꯊꯤꯅ ꯈꯪꯅꯔꯣ ꯏꯇꯥꯎ ꯅꯪꯁꯨ ꯏꯆꯜ ꯀꯕꯣꯛꯂꯩ ꯅꯪꯁꯨ ꯇꯥꯕꯛꯆꯥꯎ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯕꯤꯗꯥꯏ ꯇꯧꯔꯅꯤꯅ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒ ꯋꯥꯈꯜ ꯆꯥꯅꯕ ꯑꯃ ꯊꯤꯔꯅꯤ ꯁꯛꯇꯥ ꯅꯉꯣꯟꯗꯕꯨ ꯀꯅꯥ ꯅꯨꯄꯥꯅ ꯀꯣꯏꯕꯤꯗꯣꯔꯤꯒꯦ ꯏꯇꯥꯎ ꯄꯛꯆꯥꯎꯁꯤꯅ ꯐꯖꯅ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯗꯤ ꯊꯧꯔꯤ ꯄꯨꯔꯛꯀꯦ ꯅꯈꯣꯏꯅ ꯋꯥ ꯃꯈꯣꯡꯗ ꯑꯩꯅ ꯄꯤꯕ ꯊꯧꯔꯤꯗꯨꯅꯅꯦ ꯌꯥꯜꯂꯒ ꯁꯤꯖꯈꯣꯏꯕꯦꯝ ꯂꯤꯟꯇꯦꯛ ꯃꯥꯟꯕꯤ ꯀꯕꯣꯛꯂꯩ ꯁꯥꯎꯅ ꯇꯣꯝꯕꯨꯡꯕꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯟꯊꯈꯤ ꯇꯣꯝꯕꯨꯡꯁꯨ ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯁꯤꯟꯈꯤ ꯊꯣꯏꯆꯥ ꯄꯛꯆꯥꯎ ꯉꯛꯅ ꯌꯦꯡꯂꯤ ꯇꯣꯝꯕꯨꯡꯗ ꯀꯕꯣꯛꯂꯩꯅ ꯅꯁꯛꯇꯨꯒ ꯈꯪꯕ꯭ꯔꯥ ꯅꯪ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩ ꯍꯥꯟꯅ ꯁꯤꯗ꯭ꯔꯤꯉꯩ ꯅꯪ ꯁꯤꯕꯒꯤ ꯁꯣꯔꯥꯠꯀꯤ ꯈꯦꯆ꯭ꯔꯤ ꯆꯥꯕ ꯂꯥꯛꯀꯦ ꯑꯩ ꯂꯩꯍꯧꯔ ꯑꯗ꯭ꯋꯥꯏꯗ ꯏꯔꯥꯛꯅꯔꯒ ꯀꯕꯣꯛꯂꯩꯅ ꯊꯣꯏꯆꯥꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯇꯣꯝꯕꯨꯡ ꯏꯔꯥꯛꯅꯅ ꯂꯥꯎꯔꯛꯏ ꯑꯉꯧꯕꯤ ꯑꯩ ꯁꯤꯈ꯭ꯔꯁꯨ ꯅꯇꯨꯡꯗ ꯇꯝꯅꯒꯦ ꯈꯪꯅꯤꯕ ꯅꯪ ꯃꯁꯤ ꯁꯨꯝ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯌꯥꯔꯤꯕ ꯂꯥꯛꯑꯣ ꯀꯔꯤ ꯌꯥꯕꯅꯣ ꯑꯁꯤ ꯂꯩꯇꯨꯝꯁꯤꯅ ꯑꯃꯨꯛꯇ ꯊꯣꯝꯖꯤꯟꯒꯦ ꯑꯁ ꯌꯥꯔꯤꯁꯤ ꯂꯥꯛꯑꯣ ꯃꯤ ꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯅ ꯁꯤꯔꯛꯏ ꯀꯕꯣꯛꯂꯩ ꯊꯣꯏꯆꯥꯅ ꯉꯥꯡꯕꯒ ꯇꯥꯗꯅ ꯂꯩꯇꯨꯝ ꯑꯃ ꯈꯨꯟꯗꯨꯅ ꯂꯪꯁꯤꯜꯂꯝꯃꯤ ꯃꯥꯒꯤꯗꯤ ꯑꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯑꯁ ꯃꯋꯥ ꯂꯧꯗꯦꯁꯦ ꯁꯤꯒꯦꯁꯨ ꯁꯤꯖꯍꯧꯔꯁꯅꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯀꯕꯣꯛꯂꯩ ꯑꯩꯉꯣꯟꯗꯒ ꯈꯪꯉꯝꯃꯅꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯨꯗꯤ ꯀꯅꯥꯗ ꯄꯥꯟꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯨꯡꯕꯨ ꯆꯤꯡꯈꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯄꯛꯆꯥꯎꯗ ꯑꯣꯏꯅ ꯂꯩꯇꯨꯝꯗꯨ ꯄꯥꯜꯂꯝꯃꯤ ꯑꯩ ꯃꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕꯤ ꯂꯤꯟꯇꯦꯛ ꯃꯥꯟꯕꯤ ꯅꯨꯄꯤꯁꯦ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯊꯣꯝꯗꯣꯏꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯑꯃꯨꯛ ꯇꯣꯝꯕꯨꯡꯅ ꯅꯪꯁꯨ ꯉꯥꯡꯉ ꯂꯩ ꯏꯁꯤꯡꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯂꯩꯍꯧꯔꯣ ꯅꯪꯗꯤ ꯑꯗꯨꯅ ꯆꯞ ꯆꯥꯏ ꯑꯣꯏ ꯆꯠꯈꯤꯅꯤ ꯃꯁꯤꯒꯤ ꯑꯂꯨ ꯃꯥꯟꯕꯁꯦ ꯇꯣꯝꯕꯨꯡ ꯏꯔꯣꯏꯖꯕ ꯄꯥꯛꯅ ꯍꯩꯇꯦ ꯀꯕꯣꯛꯂꯩꯅ ꯏꯟꯊꯔꯝꯕꯗꯨ ꯃꯌꯥꯏꯃꯛꯇꯤ ꯑꯣꯏꯗꯕꯅ ꯊꯣꯡꯒꯥ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯀꯥꯈꯠꯂꯛꯏ ꯑꯌꯤꯡꯕꯤꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯑꯁ꯭ꯋꯥꯏꯗ ꯅꯆꯥꯅꯨꯄꯥ ꯃꯤꯔ ꯁꯥꯔ ꯈꯪꯗꯕꯗꯣ ꯊꯤꯒꯦꯗꯤ ꯍꯥꯏꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯉꯒ ꯂꯩꯔꯤꯁꯦ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥꯒꯤ ꯋꯥꯈꯜꯗꯒ ꯑꯩꯅꯒ ꯌꯥꯝꯅ ꯇꯥꯅꯤꯡꯕꯒ ꯃꯥꯜꯂꯨꯔꯕ꯭ꯔꯕ ꯍꯥꯏ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯅꯠꯇꯦ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ ꯃꯆꯥꯁꯤꯅ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯕ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯒꯤꯁꯦ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯕꯨ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯃꯈꯣꯏ ꯃꯄꯥꯒꯤꯕꯨ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯅꯆꯥꯅꯨꯄꯥ ꯁꯥꯔ ꯃꯤꯔ ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯏꯁꯥꯒꯤ ꯁꯝꯁꯤ ꯐꯥꯎꯕ ꯍꯥꯠꯄ ꯁꯪꯖꯗ꯭ꯔꯤꯕꯅꯤ ꯑꯩ ꯈ꯭ꯋꯥꯏ ꯂꯨꯕ ꯑꯃꯅ ꯏꯁꯦ ꯃꯃꯥ ꯅꯪ ꯀꯣꯛ ꯆꯥꯈꯤꯅꯨꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯕ ꯋꯥꯏ ꯁꯤꯠꯄ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯋꯥꯏꯔꯝ ꯇꯩꯕ ꯑꯗꯨꯁꯨ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯑꯃ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄꯒꯤ ꯂꯣꯏꯔꯦ ꯅꯨꯄꯤ ꯅꯣꯏꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯅꯆꯥꯅ ꯄꯨꯔꯣꯏꯕ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯍꯥꯏꯌꯨꯅꯦ ꯅꯠꯇꯦꯅꯦ ꯃꯈꯣꯏ ꯃꯄꯥꯒꯤꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯏꯃꯨꯡ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯌꯥꯔꯒꯦꯅꯦ ꯑꯗꯨꯒ ꯃꯆꯥ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯁꯨ ꯃꯃꯥ ꯈꯛꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯌꯥꯖꯅꯤꯡꯗꯦ ꯅꯆꯥꯁꯤꯕꯨ ꯑꯩ ꯈꯛꯅ ꯄꯣꯛꯄ꯭ꯔꯕ ꯃꯣꯏ ꯃꯄꯥꯗ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ
ꯐꯔꯒꯅ ꯅꯪꯒꯤꯅꯦ ꯍꯥꯏꯕ ꯐꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯍꯥꯏꯕ ꯇꯧꯕꯤꯅꯨ ꯈꯤꯠ ꯑꯗꯨꯒꯨꯝꯕꯗ ꯇꯧꯕꯤꯅꯨ ꯂꯥꯏꯅ ꯌꯥꯔꯣꯏꯗꯕ ꯇꯧꯅꯨ ꯍꯥꯏꯁꯤꯅꯤ ꯃꯈꯣꯏ ꯃꯄꯥ ꯍꯩꯃꯥ ꯃꯃꯥ ꯅꯪꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯩꯕꯣ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯈꯛꯇ ꯏꯟꯁꯤꯟꯗꯦꯅꯦ ꯅꯪꯕꯣ ꯌꯥꯔꯦ ꯃꯈꯣꯏ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯇꯅ ꯃꯆꯥ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯃꯄꯥꯗꯤ ꯌꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯨꯗꯁꯨ ꯏꯟꯁꯤꯟꯕꯤꯗꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯃꯄꯥꯒꯤꯁꯦ ꯏꯁꯦ ꯃꯃꯥ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯈꯣꯅꯦ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯂꯪꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯅꯤ ꯌꯨꯝꯁꯤꯗ ꯂꯩꯍꯧꯗꯣꯏꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤ ꯅꯈꯣꯏꯅ ꯅꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯏꯃꯨꯡꯕꯨ ꯌꯦꯡꯁꯤꯜꯍꯧꯕꯅ ꯅꯈꯣꯏꯒꯤ ꯊꯕꯛꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯅꯈꯣꯏꯒ ꯅꯆꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯕꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏꯅꯦ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯅ ꯆꯠꯂꯤꯁꯦ ꯅꯪ ꯃꯔꯝ ꯈꯪꯕ꯭ꯔꯥ ꯍꯥ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯗꯨꯁꯨ ꯑꯗꯨꯕꯨ ꯃꯄꯥꯅ ꯑꯣꯏꯅ ꯊꯕꯛ ꯐꯅ ꯆꯤꯜꯂꯕꯁꯨ ꯂꯪꯐꯩꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯍꯧꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯐꯨꯒꯠꯇꯨꯅ ꯍꯔꯥꯎꯅ ꯅꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯗꯕꯨ ꯃꯄꯥꯗ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯊꯤꯕ ꯋꯥ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯃꯆꯥꯁꯤꯡꯅ ꯅꯨꯡꯁꯤꯍꯟꯗꯕꯒꯤ ꯍꯧꯔꯛꯐꯝꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯀꯣ ꯃꯈꯣꯏ ꯃꯄꯥ ꯍꯩꯃ ꯃꯃꯥ ꯇꯥꯈꯣꯅꯦ ꯅꯪꯕꯨ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯑꯩ ꯍꯥꯏꯔꯣꯏꯅꯦ ꯑꯗꯨꯕꯨ ꯃꯄꯥ ꯑꯩꯈꯣꯏꯒ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯦꯡꯉꯛꯄꯗꯗꯤ ꯃꯃꯥꯅ ꯑꯣꯏꯅ ꯍꯦꯜꯂꯤꯅꯦ ꯑꯗꯨꯅ ꯅꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯀꯕꯣꯛ ꯂꯩ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤꯗꯨꯒ ꯈꯠꯅꯔꯤꯗꯣ ꯈꯠꯅꯅꯨ ꯍꯥꯏꯌꯨꯅꯤ ꯃꯃꯥ ꯅꯪꯕꯨ ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯂꯩꯀꯥꯏ ꯃꯥꯡꯗ ꯑꯩ ꯏꯀꯥꯏꯀꯣ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ ꯑꯩꯁꯨ ꯃꯈꯣꯏ ꯃꯄꯥ ꯑꯩꯗ ꯁꯨꯝ ꯍꯥꯏꯕꯤꯅꯣ ꯅꯪꯁꯨ ꯃꯄꯥꯅꯤ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯌꯨ ꯑꯩ ꯃꯤꯠꯁꯤꯁꯨ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯃꯄꯥꯟꯁꯤꯗ ꯃꯤ ꯃꯥꯟꯗꯕ ꯅꯆꯥꯅꯨꯄꯥꯗꯣ ꯉꯥꯏꯕꯤꯍꯧꯀꯣ ꯆꯪꯉꯦ ꯑꯩ ꯑꯌꯦꯡꯕꯤꯗꯨ ꯆꯪꯈ꯭ꯔꯦ ꯃꯗꯨꯗ ꯇꯣꯝꯆꯥꯅ ꯁꯥꯃꯨ ꯃꯥꯟꯕꯤ ꯑꯃ ꯂꯧꯔꯨꯗꯅ ꯇꯣꯝꯆꯥ ꯑꯩ ꯂꯣꯏꯔꯕꯅꯤ ꯐꯅ ꯀꯨꯏꯅ ꯇꯣꯝꯆꯥꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯨꯡꯕꯨ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯉꯥꯏꯔꯕꯁꯨ ꯄꯥꯛꯅ ꯍꯜꯂꯛꯇꯦ ꯄꯛꯆꯥꯎꯅ ꯌꯥꯔꯦꯗ ꯅꯤꯄꯥ ꯅꯪꯕꯨ ꯍꯟꯅꯕ ꯇꯧꯔꯁꯦꯃꯦ ꯇꯣꯝꯕꯨꯡꯅ ꯌꯥꯈꯤꯔꯣꯏ ꯇꯥꯎ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯁꯛ ꯑꯊꯤꯕꯤ ꯃꯥꯅ ꯑꯩꯕꯨ ꯕꯤꯗꯥꯏ ꯇꯧꯔꯝꯕ ꯑꯩ ꯊꯃꯣꯏꯁꯨ ꯌꯥꯝ ꯆꯥꯛꯑꯦ ꯇꯥꯎ ꯌꯥꯔꯤꯁꯦ ꯅꯣꯏꯕꯥꯅꯤꯕꯨ ꯍꯌꯦꯡ ꯑꯗꯨꯝ ꯐꯔꯗꯕꯅꯤ ꯍꯣꯏ ꯌꯥꯔꯔꯣꯏ ꯑꯩꯕꯨ ꯄꯨꯈ꯭ꯔꯤꯗ ꯁꯤꯖꯔꯁꯅꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯕ ꯉꯝꯕ ꯍꯥꯏꯁꯦ ꯂꯣꯏꯔꯕ ꯑꯁ ꯃꯤꯅ ꯁꯥꯎꯅꯕ ꯋꯥ ꯍꯥꯏꯔꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯏꯟꯊ ꯇꯥꯕꯅꯤ ꯃꯇꯥꯎ ꯑꯩ ꯑꯣꯏꯁꯨ ꯆꯞꯄ ꯍꯥꯠꯈ꯭ꯔꯅꯤ ꯅꯪꯃꯛꯅ ꯇꯣꯝꯕꯨꯡ ꯁꯥꯎꯅ ꯍꯥꯏꯔꯤ ꯆꯠꯈꯤ ꯄꯛꯆꯥꯎꯁꯨ ꯇꯥꯅꯔꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯕꯣꯛ ꯂꯩꯒꯤ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯂꯦ ꯄꯛꯆꯥꯎꯅ ꯉꯥꯏꯈꯣꯅꯦ ꯍꯨꯏ ꯃꯥꯟꯕꯤ ꯇꯥꯎ ꯅꯪꯕꯣ ꯅꯣꯏ ꯁꯤꯇꯥꯁꯪꯕꯤꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦꯅ ꯇꯣ ꯈꯛꯅꯤ ꯍꯧꯖꯤꯛ ꯀꯥꯔꯟꯗꯤ ꯇꯥꯔꯨꯅꯨꯀꯣ ꯃꯇꯥꯎ ꯇꯣꯝꯕꯨꯡ ꯄꯛꯆꯥꯎꯅ ꯉꯥꯡꯕ ꯇꯥꯗꯈꯩ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤ ꯑꯃꯅꯤ ꯅꯪ ꯀꯕꯣꯛ ꯂꯩꯒꯤ ꯃꯕꯨꯡ ꯁꯟ ꯑꯉꯥꯎꯕꯗꯨꯅ ꯅꯃꯥꯏ ꯅꯃꯤꯠ ꯈꯪꯗꯅ ꯊꯤꯟꯖꯤꯟꯕꯤꯔꯛꯁꯅꯤ ꯇꯣꯝꯕꯨꯡꯅ ꯍꯥꯏꯔꯤ ꯀꯕꯣꯛ ꯂꯩꯒꯤ ꯊꯣꯡꯅꯥꯎꯗ ꯀꯣꯛ ꯊꯤꯜꯂꯤ ꯃꯁꯤ ꯑꯃꯅꯤ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯑꯩ ꯑꯃꯨꯛꯇ ꯈꯥꯝꯃꯨꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯇꯥꯎ ꯇꯣꯝꯕꯨꯡꯗꯨ ꯃꯔꯥꯏꯕꯛꯁꯨ ꯑꯣꯈꯥꯛꯇꯤ ꯊꯤꯔꯤ ꯉꯁꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯕꯣꯛ ꯂꯩ ꯉꯁꯤꯗꯤ ꯃꯅꯝꯃꯒ ꯇꯨꯃꯤꯟꯅꯔꯝꯃꯤ ꯃꯕꯨꯡ ꯀꯦꯡꯕꯒ ꯈꯠꯅꯕꯗꯨꯗ ꯀꯦꯡꯕꯗꯨ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯒ ꯇꯨꯝꯊꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯇꯣꯝꯕꯨꯡꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯟꯖꯤꯟ ꯊꯤꯟꯕꯗꯨꯗ ꯃꯄꯥ ꯆꯥꯒꯦꯅ ꯍꯔꯥꯎꯔꯤꯕ ꯊꯣꯡꯅꯥꯎꯁꯤꯗ ꯀꯣꯛ ꯇꯝꯅꯔꯤꯁꯦ ꯂꯩꯔꯝꯃꯣ ꯕꯨꯠ ꯑꯣꯏꯔꯣ ꯂꯥꯏ ꯑꯣꯏꯔോ ꯉꯁꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯇꯧꯕ ꯌꯦꯡꯉꯨ ꯃꯤ ꯑꯣꯏꯔꯝꯃꯦ ꯇꯣꯏꯔꯦ ꯈꯪꯉꯣ ꯄꯛꯆꯥꯎꯅ ꯀꯔꯤꯅꯣ ꯃꯇꯥꯎ ꯃꯕꯨꯡ ꯁꯟ ꯑꯉꯥꯎꯕꯗꯣ ꯃꯥꯜꯂꯤ ꯃꯅꯨꯡꯗ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯔꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯨꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯦ ꯃꯋꯥ ꯂꯧꯗꯦ ꯀꯅꯥꯝꯇ ꯊꯣꯛꯅꯤꯡ ꯊꯣꯛꯆꯔꯛꯁꯅꯨ ꯅꯪ ꯃꯋꯥ ꯂꯧꯗꯕꯗꯣ ꯂꯝꯕꯤꯗ ꯂꯥꯎꯔꯒ ꯍꯥꯏꯔꯨ ꯂꯥꯛꯑꯣꯕ ꯑꯁꯤꯒꯤ ꯁꯟ ꯑꯉꯥꯎꯕꯁꯤ ꯊꯣꯛꯂꯗꯤ ꯏꯕꯥꯅꯤ ꯐꯖꯔꯔꯣꯏ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯅꯪꯕꯣ ꯀꯦꯡꯕꯅ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯃꯥ ꯁꯈꯤꯗꯨ ꯆꯥꯛꯁꯪꯗꯒꯤ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯆꯩꯇꯨꯞꯇꯨꯒ ꯀꯗꯥꯏꯗ ꯊꯣꯛꯀꯦ ꯍꯥꯏꯔꯤꯅꯣ ꯏꯆꯜ ꯀꯥꯗ ꯇꯝꯅꯔꯛꯏꯕ ꯑꯁꯤ ꯀꯅꯥꯅꯣꯗꯣ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯦꯕ ꯂꯥꯏ ꯑꯣꯏꯔꯦ ꯀꯦꯡꯕ ꯏꯇꯤ ꯈꯪꯍꯟꯒꯦ ꯃꯤ ꯑꯣꯏꯔꯦ ꯇꯣꯏꯔꯦ ꯑꯩ ꯈꯨꯠꯇ ꯉꯁꯤ ꯏꯍꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯃꯄꯥꯟ ꯊꯣꯛꯄ ꯐꯠꯇꯦꯅꯦ ꯂꯥꯏ ꯃꯌꯥꯝꯒꯤ ꯆꯥꯛꯇꯥꯕꯒꯤ ꯃꯇꯝꯅꯤꯅꯦ ꯍꯧꯖꯤꯛꯁꯦ ꯊꯣꯛꯈꯤ ꯂꯥꯛꯈꯤꯅꯤ ꯅꯣꯡꯉꯥꯟꯗꯣꯏꯁꯨ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯤ ꯍꯌꯦꯡ ꯏꯃꯥ ꯑꯌꯨꯛ ꯉꯟꯇꯥ ꯊꯪꯅꯕ ꯈꯨꯟꯒꯤ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯏꯃꯥ ꯎꯅꯔꯒꯅꯦ ꯇꯝꯅꯕꯒ ꯂꯣꯏꯅ ꯐꯔꯗꯕꯅꯤ
ꯆꯪꯉꯣ ꯆꯪꯉꯣ ꯇꯨꯝꯃꯨꯔꯣꯀꯣ ꯏꯃꯥ ꯑꯩ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯆꯧꯕ ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯈꯔ ꯏꯜꯂꯨꯅꯦ ꯅꯪꯕꯣ ꯂꯥꯏ ꯃꯌꯥꯝ ꯁꯥꯟꯅꯕ ꯃꯇꯝꯅꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯐꯠꯇꯦꯅꯦ ꯑꯆꯧꯕ ꯅꯪꯕꯣ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯨꯀꯣ ꯑꯆꯧꯕ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯇꯧꯔꯕ ꯑꯩꯗꯤ ꯊꯣꯛꯑꯒ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯐꯥꯅꯤ ꯃꯥꯏꯗꯤ ꯍꯣꯏ 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 ꯍꯩ ꯅꯪ ꯇꯨꯝꯕ ꯀꯥꯏꯔꯒꯅꯅꯦ ꯑꯩ ꯀꯥꯗ ꯇꯨꯝꯃꯨꯔꯣꯆꯣ ꯑꯩꯅ ꯅꯆꯜꯒꯤ ꯀꯥꯗ ꯇꯨꯝꯃꯒꯦ ꯆꯠꯂꯨ ꯆꯠ ꯃꯥꯡ ꯊꯥꯔꯣ ꯅꯪꯅ ꯑꯁꯨꯝꯅ ꯁꯈꯤꯅ ꯀꯕꯣꯛꯂꯩ ꯀꯥꯗ ꯇꯨꯝꯈꯤ ꯁꯣꯝꯗꯁꯨ ꯇꯣꯝꯕꯨ ꯊꯣꯡꯅꯥꯎꯗ ꯀꯣꯛ ꯀꯣꯛ ꯊꯤꯟꯕ ꯂꯦꯞꯄꯝꯗ꯭ꯔꯤ ꯑꯩꯗꯤ ꯏꯆꯥ ꯑꯉꯥꯎꯕꯁꯤꯅ ꯇꯝꯅꯔꯦ ꯍꯥꯏꯔꯤꯕꯁꯦ ꯃꯃꯪꯗ ꯇꯝꯅꯔꯛꯄ ꯃꯥꯜꯂꯨꯔꯦ ꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯇꯝꯅꯔꯦꯗꯅ ꯄꯛꯆꯥꯎꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯉꯁꯥꯏꯗ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯔꯝꯕꯈꯩꯗꯨꯅ ꯍꯧꯖꯤꯛꯇ ꯆꯞ ꯂꯦꯞꯈ꯭ꯔꯤꯅꯦ ꯃꯤꯀꯤ ꯊꯤꯗꯨ ꯁꯟ ꯑꯉꯥꯎꯕꯗꯣ ꯃꯤꯀꯤ ꯊꯤ ꯌꯥꯔꯤꯁꯤ ꯏꯇꯥꯎ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯟꯅ ꯊꯤꯂꯝꯈꯤꯒꯦ ꯏꯇꯥꯎ ꯁꯣꯝꯗꯗꯤ ꯁꯈꯤ ꯀꯤꯕꯗ ꯃꯁꯥꯗꯨꯗꯤ ꯅꯤꯛꯄꯗ ꯌꯥꯗ꯭ꯔꯕꯅꯤ ꯀꯕꯣꯛꯂꯩꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯀꯥꯗ ꯃꯃꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯥ ꯀꯔꯤꯅꯣ ꯅꯌꯨꯝꯒ ꯆꯤꯠꯈꯩ ꯑꯗꯨꯗ ꯅꯤꯛꯈꯩ ꯂꯩꯔꯤꯗꯨꯕꯣ ꯏꯍꯦ ꯑꯩꯗꯤ ꯀꯤꯃꯟꯗꯅ ꯏꯆꯥꯒꯤ ꯐꯃꯨꯡꯁꯤꯗ ꯌꯨꯡ ꯍꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦꯍꯦ ꯑꯁ ꯀꯗꯥꯏꯗꯩ ꯇꯝꯅꯕꯅꯣ ꯏꯃꯥ ꯑꯃꯨꯛꯁꯨ ꯀꯣꯛ ꯀꯣꯛ ꯇꯧꯔꯛꯄꯗꯨꯗ ꯀꯕꯣꯛꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣ ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯗꯨꯅꯤ ꯏꯃꯥꯁꯨ ꯀꯤꯗꯅ ꯂꯩꯔꯝꯃꯤꯁꯦ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯑꯃ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯁꯦꯡꯕꯒꯤꯁꯨ ꯃꯗꯨꯒꯤ ꯍꯨꯏꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯣ ꯕꯦꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯃꯪꯉꯒ ꯂꯩꯔꯤꯗꯨꯅ ꯑꯁ ꯀꯩꯝ ꯅꯠꯇꯦ ꯂꯩꯍꯧꯔꯣ ꯏꯃꯥ ꯅꯪ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯈꯟꯖꯥꯟꯅꯗꯨꯅ ꯑꯃꯨꯛ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯁꯈꯤꯅ ꯃꯁꯤꯗꯤ ꯐꯖꯅ ꯁꯣꯅꯣ ꯊꯨꯡꯉꯤꯅ ꯏꯃꯥꯁꯤꯅ ꯀꯤꯔꯤꯁꯦ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯗꯦꯅꯦ ꯃꯁꯤꯒꯤ ꯁꯣꯅꯣ ꯊꯨꯡꯕꯤ ꯑꯁꯦ ꯁꯈꯤ ꯀꯤꯅ ꯀꯤꯅ ꯐꯅꯦꯛ ꯑꯃ ꯁꯤꯟꯗꯣꯛꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯠꯈꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯃꯄꯥ ꯇꯥꯕ꯭ꯔꯣ ꯃꯤ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯣ ꯑꯌꯤꯡꯕꯤꯅ ꯀꯧꯃꯟꯕꯗꯨꯗ ꯇꯣꯝꯆꯥꯁꯇꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯃꯥ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥ ꯃꯤ ꯃꯥꯟꯗꯕꯗꯨ ꯅꯠꯇ꯭ꯔꯅꯤ ꯃꯥꯅꯤ ꯀꯔꯤꯅꯣ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯗꯤ ꯏꯔꯦꯟꯖꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯌꯦꯟ ꯑꯁꯤꯕ ꯃꯥꯟꯈꯩ ꯇꯨꯝ ꯂꯩꯔꯤꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯍꯧꯗꯣꯛꯄꯤꯌꯨ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯈꯪꯗꯦ ꯑꯩ ꯌꯥꯎꯍꯜꯂꯛꯀꯅꯨ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯃꯨꯛ ꯇꯣꯝꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯁꯤ ꯍꯧꯗꯣꯛꯄꯇꯅ ꯀꯥꯟꯅꯗꯦ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤꯕꯨ ꯀꯧꯔꯤ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯎꯅꯦ ꯅꯪꯕꯨ ꯑꯌꯤꯡꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯁꯥ ꯐꯥꯎ ꯁꯦꯡꯗ꯭ꯔꯤ ꯄꯨꯟꯗꯒꯤ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯈꯪꯗꯅ ꯏꯁꯤꯡꯕꯨ ꯁꯣꯛꯄ ꯇꯧꯍꯩꯗꯤ ꯈꯪꯗꯦ ꯄꯨꯊꯣꯔꯛꯑꯣꯅꯦ ꯍꯦꯛꯇ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯏꯅꯦ ꯏꯍꯦ ꯃꯃꯥ ꯅꯪꯁꯦ ꯄꯪꯈ꯭ꯔꯦꯗ ꯑꯁꯦꯡꯕ ꯊꯝꯕ ꯄꯨꯟꯒꯤ ꯏꯁꯤꯡ ꯅꯠꯇ꯭ꯔꯕꯁꯨ ꯈꯣꯡꯉꯥꯝꯕꯨꯟꯗꯒꯤ ꯀꯜꯂꯒ ꯄꯨꯊꯣꯔꯛꯄ ꯌꯥꯏꯗꯅ ꯍꯣ ꯑꯗꯨ ꯈꯪꯗꯅ ꯄꯨꯊꯣꯛꯆꯔꯛꯑꯕꯅꯦ ꯑꯗꯨꯗ ꯃꯈꯣꯏ ꯃꯄꯥꯗꯣ ꯑꯁꯦꯡ ꯑꯃꯥꯡ ꯈꯪꯗꯕꯗꯨꯗ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯑꯁꯦꯡ ꯑꯃꯥꯡ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯌꯥꯔꯦ ꯑꯗꯨ ꯊꯅꯝꯃꯒ ꯅꯪꯒꯤ ꯊꯕꯛ ꯇꯧꯖꯔꯨꯔꯣ ꯅꯠꯇꯦ ꯀꯔꯤ ꯇꯧꯕꯤꯒꯦ ꯍꯥꯏꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯒꯤꯗꯨꯕꯣ ꯋꯥ ꯉꯥꯡꯗꯨꯁꯨ ꯇꯨꯃꯤꯟ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯅꯪꯕꯣ ꯑꯌꯤꯡꯕꯤ ꯍꯥꯏꯗꯨꯅ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯌꯦꯡꯂꯤ ꯇꯣꯝꯆꯥ ꯑꯌꯤꯡꯕꯤꯅ ꯄꯤꯔꯛꯄ ꯈꯨꯖꯥꯏꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯨ ꯇꯣꯝꯕꯨꯡꯗ ꯖꯣꯔꯣ ꯂꯥꯎꯅ ꯍꯩꯖꯤꯟꯈꯤ ꯇꯣꯝꯕꯨꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯤ ꯉꯥꯎꯔꯕ꯭ꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯍꯥꯛ ꯇꯨꯝꯕꯁꯤꯗ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯥꯡꯒꯣꯜꯗ ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯐꯝꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯅꯦ ꯏꯆꯥꯕꯣ ꯕꯥꯕꯥ ꯏꯃꯥ ꯉꯔꯥꯡꯗꯣ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯝꯕꯗꯨꯗ ꯑꯩꯒꯤ ꯀꯥ ꯃꯥꯟꯗꯅ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯌꯥꯔꯦ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯕꯤꯈ꯭ꯔꯣ ꯅꯈꯣꯏ ꯅꯄꯥ ꯅꯆꯥ ꯑꯅꯤꯃꯛ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯕꯅ ꯑꯌꯤꯡꯕꯤꯅ ꯇꯥꯟꯁꯤꯟꯕꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯊꯕꯛ ꯇꯧꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩ ꯃꯆꯤ ꯃꯪꯗꯅ ꯂꯩꯔꯝꯃꯤ ꯁꯈꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯃꯪ ꯑꯃꯗ ꯑꯃꯨꯛ ꯎꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯂꯨꯗꯣꯏꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤꯗꯣ ꯑꯃꯨꯛꯇ ꯑꯃꯥꯏꯕ ꯎꯅꯔꯨꯒꯦꯅ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏ ꯅꯪ ꯎꯕꯗꯨꯗ ꯌꯦꯡꯅꯤꯡꯃꯟꯗ꯭ꯔꯗꯨꯅ ꯆꯪꯂꯛꯏꯕꯅꯤ ꯅꯅꯝꯃ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯕꯅꯤ ꯅꯪ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯁꯣ ꯏꯃꯥꯅ ꯀꯔꯤ ꯎꯗꯅ ꯀꯔꯤ ꯈꯪꯗꯅ
ꯑꯩꯅ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯇꯧ ꯂꯣꯏꯕꯒꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯉꯝꯃꯤꯁꯦ ꯈꯪꯗꯦ ꯀꯔꯤ ꯀꯔꯤꯅꯣ ꯄꯥꯡꯁꯤꯟꯕꯤꯕ ꯌꯥꯕ ꯄꯥꯡꯁꯤꯟꯗꯅ ꯌꯥꯎꯔꯁꯨꯀꯣ ꯏꯃꯥ ꯆꯠꯂꯦ ꯍꯅꯨꯕꯤꯅꯦꯅ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤꯗꯤ ꯎꯗꯅ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯠꯇꯦ ꯉꯔꯥꯡꯒꯤ ꯍꯨꯏꯗꯨꯅ ꯇꯝꯅꯔꯛꯏ ꯖꯥꯠꯂꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤꯈ꯭ꯔ ꯖꯥꯠꯂꯣꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯏꯇꯥ ꯊꯣꯏꯖꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯏꯃꯨꯡꯗꯣ ꯑꯣꯟꯁꯤꯜꯂꯒ ꯏꯅꯝꯃ ꯇꯥꯕ꯭ꯔꯣ ꯑꯩ ꯏꯇꯥ ꯊꯣꯏꯖꯥ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯏꯃꯨꯡꯗꯒꯤ ꯂꯩꯍꯥꯎꯅ ꯍꯣꯏ ꯆꯥꯛ ꯂꯣꯏꯔꯛꯇꯣꯔꯕꯅꯤ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯀꯕꯣꯛꯂꯩ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯊꯣꯏꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯖꯥꯅ ꯏꯇꯥ ꯅꯪꯅ ꯉꯔꯥꯡ ꯏꯟꯊꯔꯝꯕꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯀꯩꯁꯨ ꯁꯤꯕ ꯌꯥꯕ ꯑꯣꯏꯗꯦ ꯇꯥ ꯇꯣꯝꯕꯨꯡꯗꯣ ꯇꯁꯦꯡꯅ ꯁꯤꯔꯦ ꯍꯥꯏꯔꯗꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎ ꯂꯥꯛꯐꯝ ꯊꯣꯛꯑꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯏꯇꯥ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯁꯤꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯕꯨ ꯇꯝꯅꯔꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯣꯏꯔꯝꯃꯣꯏꯗ ꯀꯩꯁꯨꯝ ꯁꯤꯔꯝꯃꯣꯏ ꯍꯧꯗꯣꯡꯒꯨꯝꯕ ꯅꯪ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡꯅꯅꯣ ꯏꯃꯥꯁꯨ ꯊꯦꯡꯅꯔꯦ ꯑꯃꯥꯏꯕ ꯎꯅꯅꯤꯅ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯀꯤꯃꯟꯗꯅ ꯍꯧꯒꯠꯍꯧꯗ꯭ꯔꯦ ꯑꯁ ꯅꯠꯇꯦ ꯏꯇꯥ ꯅꯪ ꯍꯥꯏꯗꯨꯕꯨ ꯆꯨꯝꯕ ꯖꯥꯠꯂꯣ ꯑꯗꯨꯅꯦ ꯑꯝꯇ ꯃꯣꯏ ꯂꯩꯀꯥꯏꯗ ꯍꯪꯕ ꯆꯠꯂꯨꯁꯤꯀꯣ ꯍꯣꯏ ꯏꯇꯥ ꯑꯗꯨꯅ ꯐꯔꯅꯤ ꯑꯅꯤꯗꯨ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯕꯅ ꯇꯣꯝꯕꯨꯡꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯦ ꯀꯕꯣꯛꯂꯩꯅ ꯏꯇꯥ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯨ ꯎꯗꯦ ꯂꯣꯏ ꯁꯤꯈ꯭ꯔꯖꯥꯠꯂꯣ ꯍꯣꯏꯅꯦ ꯏꯇꯥ ꯑꯥꯗꯩꯁꯦ ꯅꯣꯏ ꯅꯨꯄꯥ ꯋꯥꯇꯣꯟ ꯃꯥꯟꯕꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯏꯇꯥ ꯅꯪꯒꯤꯅꯦ ꯑꯩ ꯅꯨꯄꯥ ꯁꯤꯗꯕꯤꯗꯣ ꯇꯧꯅꯣ ꯍꯥꯏꯔꯒ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯏꯇꯥ ꯑꯩꯁꯤꯁꯨ ꯍꯦꯛꯇ ꯄꯟꯈꯤꯕ ꯁꯥꯎꯅꯨꯀꯣ ꯅꯣꯏ ꯇꯥ ꯄꯛꯆꯥꯎ ꯂꯥꯛꯏꯉꯩꯁꯤꯗ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥ ꯑꯩ ꯁꯥꯎꯗꯦꯕ ꯑꯗꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯣ ꯄꯛꯆꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯖꯥꯅ ꯇꯥ ꯄꯛꯆꯥꯎ ꯍꯥꯎ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯏꯇꯥꯎ ꯍꯣꯏꯗ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ ꯀꯔꯤꯅꯣ ꯉꯔꯥꯡ ꯍꯤꯗꯥꯛ ꯊꯛꯄ ꯃꯥꯜꯂꯤ ꯅꯪ ꯑꯩꯅ ꯂꯥꯛꯏꯁꯦ ꯉꯔꯥꯡ ꯏꯇꯥ ꯀꯕꯣꯛꯂꯩꯒꯤ ꯃꯌꯨꯝꯗ ꯇꯝꯅꯔꯛꯑꯦꯕ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯩꯕ꯭ꯔꯥꯅ ꯎꯅꯒꯦꯅ ꯂꯥꯛꯄꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯃꯥꯏꯕ ꯎꯅꯕ ꯂꯥꯛꯄꯅꯦ ꯀꯩꯅꯣꯅꯦ ꯉꯔꯥꯡ ꯊꯃꯣꯏ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩꯁꯨ ꯊꯛꯄ ꯌꯥꯎꯈ꯭ꯔꯦ ꯅꯪ ꯁꯥꯎꯅꯨ ꯍꯦ ꯊꯣꯏꯆꯥ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯗꯦ ꯅꯪ ꯅꯈꯣꯏ ꯅꯇꯥ ꯀꯕꯣꯛꯂꯩꯒ ꯄꯨꯟꯕ ꯌꯥꯔꯔꯣꯏ ꯀꯔꯤꯅꯣ ꯃꯥꯁꯨ ꯌꯥꯎꯔꯛꯏ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯋꯥ ꯍꯥꯏꯔ ꯂꯩꯔꯤꯗꯨꯕꯣ ꯃꯥꯗꯤ ꯄꯦꯜꯂꯝꯃꯅꯤꯕ ꯀꯕꯣꯛꯂꯩ ꯄꯥꯈꯠꯅ ꯇꯥ ꯄꯛꯆꯥꯎ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯆꯜ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎꯗꯣ ꯀꯕꯣꯛꯂꯩ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯇꯥ ꯄꯛꯆꯥꯎ ꯃꯥꯗꯣ ꯇꯥ ꯄꯛꯆꯥꯎ ꯇꯥ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯥꯗꯣ ꯁꯨꯝ ꯇꯧꯔ ꯂꯩ ꯃꯍꯨꯠꯇꯣ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯟꯊꯈꯤꯔꯝꯃꯤ ꯄꯛꯆꯥꯎꯒ ꯊꯣꯏꯆꯥꯒꯅ ꯍꯨꯃꯥꯏꯕꯨ ꯍꯨꯝꯕꯋꯣ ꯊꯣꯏꯆꯥ ꯀꯞꯇꯨꯅ ꯏꯇꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯨꯕꯁꯦ ꯄꯛꯆꯥꯎ ꯋꯥꯈꯜꯗ ꯈꯪꯅꯤꯡꯕꯁꯤꯗꯤ ꯀꯨꯝꯍꯩ ꯑꯃ ꯄꯦꯟꯅ ꯌꯦꯡꯈꯤꯕ ꯑꯩ ꯅꯨꯄꯤꯅ ꯀꯞꯄꯁꯤꯗꯤ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯉꯝꯈꯤꯗ꯭ꯔꯦꯗ ꯇꯥ ꯄꯛꯆꯥꯎ ꯅꯪꯅ ꯁꯨꯝ ꯌꯦꯡꯂꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯂꯩꯔꯝꯃꯣ ꯑꯩ ꯅꯨꯄꯤ ꯅꯪ ꯀꯩꯝ ꯋꯥꯒꯅꯨ ꯑꯩ ꯂꯩꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯄꯛꯆꯥꯎ ꯃꯅꯥ ꯌꯥꯝꯅ ꯍꯧꯕ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯑꯒ ꯊꯣꯏꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯇꯣꯟ ꯆꯞ ꯆꯥꯅ ꯊꯝꯖꯤꯜꯂꯤ ꯊꯣꯏꯆꯥꯅ ꯀꯔꯤ ꯃꯅꯥꯅꯣꯗꯨꯕꯣ ꯑꯗꯨꯛ ꯌꯥꯝ ꯅꯝꯊꯤꯔꯤꯁꯤꯕꯣ ꯈꯪꯗꯦ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃ ꯂꯩ ꯑꯩꯅ ꯁꯣꯝꯗ ꯁꯤꯗꯣꯔꯦ ꯊꯣꯏꯆꯥꯗꯨ ꯑꯣꯊꯣꯔꯛꯏ ꯀꯕꯣꯛꯂꯩꯁꯨ ꯀꯕꯣꯛꯂꯩ ꯈꯪꯑꯣ ꯑꯣꯊꯣꯔꯛꯏ ꯄꯛꯆꯥꯎꯅ ꯀꯌꯥꯗ ꯍꯦꯟꯖꯤꯜꯂꯤꯕ ꯅꯨꯄꯤꯁꯤꯡꯅꯣꯅꯦꯁꯦ ꯏꯇꯥ ꯀꯗꯥꯏꯗꯒꯤ ꯃꯩꯅꯝ ꯅꯝꯕ ꯃꯅꯥꯁꯤꯕꯣ ꯑꯩ ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯈꯪꯗꯦ ꯏꯇꯥ ꯑꯩꯁꯨꯅꯤ ꯇꯥ ꯄꯛꯆꯥꯎꯅ ꯊꯤꯔꯒ ꯍꯦꯛꯂꯛꯄ ꯃꯅꯥꯅꯤ ꯀꯗꯥꯏꯗꯩ ꯊꯤꯔꯒ ꯍꯦꯛꯂꯛꯏꯅꯣ ꯈꯪꯗꯦ ꯇꯧꯅꯤꯌꯦꯁꯦ ꯑꯩꯕꯨ ꯁꯤꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯊꯣꯡꯗꯤ ꯂꯥꯏꯃ ꯆꯥꯗꯦꯍꯦ ꯅꯪ ꯅꯨꯄꯥꯁꯦ ꯏꯇꯥ ꯍꯣꯏ ꯆꯥꯗꯕꯅꯤ ꯆꯥꯗ꯭ꯔꯁꯨ ꯑꯩꯅ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯅꯨꯡꯁꯤꯔꯨꯕꯒꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯁꯤꯅꯤ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦ ꯇꯥ ꯇꯣꯝꯕꯨꯡꯕꯨꯁꯨ ꯑꯩꯅ ꯊꯣꯏꯆꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯀꯕꯣꯛꯂꯩ ꯋꯥꯟꯊꯈꯩ ꯀꯞꯂꯤ ꯄꯛꯆꯥꯎꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯑꯣꯈꯥꯛꯇꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯧꯔꯤꯁꯤ ꯃꯌꯥꯏꯃꯛꯇꯨꯗ ꯏꯟꯊꯕꯁꯨ ꯅꯠꯇꯦ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯇꯥ ꯇꯣꯝꯕꯨ ꯌꯥꯔꯤꯁꯦ ꯏꯇꯥ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯊꯣꯏꯆꯥꯅ ꯀꯕꯣꯛꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯄꯛꯆꯥꯎꯅ ꯈꯪꯕ꯭ꯔꯗꯣ ꯏꯇꯥꯎꯗ ꯄꯥꯎ ꯇꯝꯃꯨꯈꯤꯒꯦ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ ꯄꯛꯆꯥꯎꯅ ꯍꯥꯏꯕꯗꯒꯤ
Tombong su khangkhirammi Pakchau Tombong makhoi anina nungtigi kabuk lei ki thongnau da tamnaba lepamde Sakina Oja mai bagi lai sunchu changdra malini tawrise Kabuk leina Ta Tombo nang tamnaba lepo ba Nang na sikrasu aidi matam khra nungai na leijakhige Nang tamnaba lepo ba mukta Ibema karino nang na nganglibo mayam adubo Tombong kaidawre haibano Ima Ta Tombong do Aina nahan isingda intharubadagi iragdariga sire aye Karino harisibo ichatombiya Karino da Ngasai ay putpamdanida Mamaga laamido Nakoigi yumay chenbadunida Kaino ay sibo ima Tapag jawnadi nahan sire na haye ngonda Ima ibema nang sinachin kaknikan ba Madugi pawi henjin na tamba pagjaw haibaduna nang wandalaknari oiramni Icha pangbisida Adudi asigi mapanda tamnara isya Moy soidara oiramani Ima ay mapanda thokige Chatombiya thokinu phatte Hayeng chummi chumdedo Nata thoija chatlaga yenguro Mathong lai machade ko nang nupasya Ima di imak nupaga oijaningdabana Ada mapa mama maran mathum paibaduda Ima karimta haidrabat Phare tumuro Ima ay asigi chaitupsina santharuge Ayam pende Sakina haibata da kai mapana duda thoklai Maraibak phai nupa anido Kabuk lei na thoklakpaga chatkre anidudi Kabuk lei sauna hayeng nungai ni hairamaga Masu imong da changkhiramni Thoichana Kaya handami yengmone Kabuk lei na Adune ita ayam sauningi mo enisi Is Ada lot krisi nang di uhawroy niya Ha kadai dune ita Uri nungai ni ba mo eni Pakchaw na May bupi na kayam ko'y nakupto na thamba yabra hay bapauraw daw Kakning hingning siyang lay Ito nang ngasit isway drada na Kaboglay na Hechin tiba ni ngay ko Pakchaw na Kay daw Rachel kaboglay Kaboglay na Lain law siya lo yaroy da ba nupado Babat kaw turo Kanabo na nang hay si mo Kang nga urala as ipaw ba Jingdagi hina tumban na jingay siya Sumtira lay niya Siya aw kino ni kaboglay nang bo Nang hay do Gyan tahalo na ikoy bo Nanggalak minaribon nupado Tato mong nadra Kabugle Nangdi itaw shikrabaduda khallaga layramali Manati Nakoy ta phayrini niya Tapakchaw na isi Angang machalay di sanabido ni khanbra Kainam tawri Khande ni nangbo Tapakchaw Nang natungda Huy 𝐿𝐴𝐲𝐸 silaga thamido Tato mong nadra Thoichana Tapakchaw Nang aikoy ta kabuglay bu sawan gano Tato mong bu si susidana Si haijali si kaygino Itasya Jabong thakbong khangdaba Namit yam silaklabani Noy na chintino Itasya Jin karakalasu Tato mong budi yam thinuksibani Lumdu na layramba tombong thoklaglaga Ha Asing bagiro ichal thoicha Kabuk lay saw na tombong bu amok chaydo na kallage hay na tanarami Madu ubada pakchaw na Nangama Masigi wari sige Semtok semzen haybiyo na tawradana Ay nakumhay ngayag yingi tawbo siya ba Thoichana Yari khara laknaradi Ay oy na sawningni Nang najaman ba siya na Ay loto ka talabani Thoicha Pakchaw Wari sana hawri Tombong na Ay lalimi Siya Ado na thumadi ay Asigi handak di sorare Chon yaw batari Nachin thiki dra yengay Asigi mamathong chada ba tabak taw kigadra Tawzaroy Sisi Nang pendri pa pujaro Kabuk lay saw na penda na purami Tombong na Pendri po Nakutto na puba Nang yam pate Kaunaroy Ay di dam na balak ni Kodong Kabuk lay tongdo na thumsilami Asum na makoy mariyasi Nok na wari sanari Namit karahaw kirami Aying bido Potpam dalakpani Potpam pambi maw na hado na Inama karilaw sigya Aying bina Adugiya maron koy bido Ado mapiro Aduga chinido karapiro Nakoy tada do Cha thaki na isaw lang hawri Inama ay di nakoy si Unthok na kalagjakri Tada na pariba Inama na pariba Imaw oy na lagto risiso Majil karakan jaraso Mabuk naga pariba Inama nahancho niya Kabuk laygan na chano paduga Khungi pukri manakdo da khat na hawi niya Aduni nilay matom Khangdre Moya ni sina khat na rin niya Ama na amahan ni khangdi Ichana su hindi Imaw oy doriba do na sutad Khat na badasu Hinchang ahaw ba madathong yadi
ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯅꯤ ꯍꯦꯛꯇ ꯊꯤꯟꯆꯠꯈꯤꯗꯣꯔꯤꯕ ꯏꯃꯧ ꯑꯣꯏꯗꯣꯔꯤꯕꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯂꯩꯃꯇꯣꯝꯕꯤꯅ ꯑꯗꯨꯅꯤꯅꯦ ꯏꯅꯝꯃ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯑꯃꯨꯛ ꯈꯠꯅꯅꯤ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯅꯤ ꯑꯏꯪꯕꯤꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯂꯩꯃꯇꯣꯝꯕꯤ ꯀꯌꯥ ꯇꯥꯔꯦ ꯂꯨꯄꯥ 2 ꯇꯥꯔꯦ ꯏꯅꯝꯃ ꯁꯦ ꯑꯩꯁꯨ ꯆꯠꯂꯦꯀꯣ ꯍꯣꯏ ꯏꯅꯝꯃ ꯑꯁꯨꯝꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯈꯪꯅꯔꯝꯗꯕ ꯌꯥꯎꯅꯔꯝꯗꯦ ꯈꯔ ꯑꯃꯅ ꯀꯂꯛꯆꯩ ꯈꯔ ꯑꯃꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯅꯕ ꯌꯥꯗꯕ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨꯁꯨ ꯅꯨꯡꯁꯤ ꯂꯩꯄꯨꯟ ꯌꯨꯝ ꯄꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯈꯠꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯇ ꯅꯠꯇꯅ ꯄꯛꯆꯥꯎ ꯊꯣꯏꯖꯥꯁꯨ ꯂꯨꯍꯣꯡꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ